अहानबदा मरुओइबा पाव लैंगाक सेमबगी मतंगदा एनबिरेन अमसुंग टीएस विश्वजित अनिगी तोंगान तोंगानबा कैम अनि थोकले हाइबा पाव तोंगानी हाइना मणिपुर प्रदेश की वाइस प्रेसिडेंट सु ओइरिबा पार्टी सिगी मीडिया इंचार्ज सीएच चिदानंदना सेंगदोखरे हदक पांगथोकिबा मणिपुर असेंबली इलेक्शन असी मवोंग मरिन तादबा डेमोक्रेसी की वहनथोक लेतबा कुकी नागा मिलिटेंट सिंगबु लाना सिजनदुना बीजेपी ना नमफुदा डेमोक्रेसी की राइट मटखिबा मिखलनी हाइरे हदक पांगथोकिबा तरानिथोई सुबा मणिपुर लेजिस्लेटिव असेंबली मिखल फल हाइदोख्रबा मतुंगदा जिरिबामदा थोकहनिंगदबा थौदोकसिंग थोरकपगी पाव लेप्त्री युम मई थारमले हाइरे अमदी खेत्रीगांव केंद्रदा एनपीपी की वर्कर सिंगना बीजेपी वर्कर अमगी युमदा नोंगमई कापसिंदुना युमगी पोटचै चाइखाइबा अमदी युमगी गाड़ी सिंग थुगाइरंबा थौदोक यानिंगदबा फोंदोखरे पोनी टीवी की नुमिदांगी पाव बिनेंग ताबिरिबसिंगबु विद्यासना तराम नोकचरी पाव संदोकना पिजरी मणिपुर की अनौब लेंगाक अमा सेमनबगी मतंगदा राजनीति की ओइबा चयेतनबा थोक्तुना एनबिरेन अमसुंग टीएस विश्वजित अनिगी तोंगान तोंगानबा कैब मनी थोक्तुना लेंगाक सेमननबा सेमसारे हाइना ngasi सोशल मीडिया अमसुंग इलेक्ट्रॉनिक मीडिया सेक्शन अमदा फोंदोखिबा असि तोंगानी हाइना बीजेपी मणिपुर प्रदेश की वाइस प्रेसिडेंट सु ओइरिबा पार्टी असिगी मीडिया इंचार्ज सीएच चिदानंदना सेंगदोरकले भारतीय जनता पार्टी नकल नकल अनी ग्रुप ग्रुप अनी थोक्तुना करीबु मखल की केम तौबा एमएलए सिंगी सोय खोंबा चक्चा हजानाबा लीडर सिंगी सपोर्ट तौबा नकल मसिंग असुक लेरे तरा मंगा लेरे तरा तरे लेरे हाइबा वाफम अमत्ता आइखोय हौजिक फावबगी लेते लेसु लेरोय हारिबा केम तोरिबा वाफम पावमक कुतुंगामक लाइबा सिदा स्टेट असिगी इकाई खुनजरीबी भारतीय जनता पार्टी बु लुचिंगबिरीबी भारत की अदुंगबा स्टेट पुनमक्ता बीजेपी की अदुंगबा अमत्तंगारबा नुपी प्रेसिडेंट ओइरिबी सी मसिरिमती ए सरदा देबी कोइ पुनमकु लुचिंगबिरीबी अमदि इकाई खुनजरीबा अकोइ यूनियन मिनिस्टर श्री डॉक्टर रंजन बुसु ममिंग पलकपा लोयना अखोई लीडर ने लेजरीबा होजी केयर टेकर चीफ मिनिस्टर अखोई हानगी मणिपुर की भारतीय जनता पार्टी लेजिस्लेटिव पार्टी की लीडर श्री एन बीरेन विश्वजित गोविंदास खेमजान चिंबा हाइबसिंग असि ग्रुप अमदा यौसंदना मसिंग थिगतनदना नत्रगना मदुगुंबा केम तौबा सोय खोंबा चचा हजानाबा होटल नत्रग मफम अमदा नत्रग युम अमदा अदुगुंबा मिसम खोमनबगी हंदक पांगथोखिबा तरानिथोई सुबा मणिपुर लेजिस्लेटिव असेंबली इलेक्शन असी मवोंग मरेल तादबा डेमोक्रेसी की वहनथोक लेतबा कुकी नागा मिलिटेंट सिंगबु लाना सिजनदुना बीजेपी ना नमफुदा मियोइबगी डेमोक्रेसी की राइट मटख्रबा अदुगुंबा मिखल अमखकनी हाइना मणिपुर की एआईसीसी इंचार्ज ओइरिबा भक्त चरण दासना फोंदोखरे वाफम असी ngasi बीटी रोड लैबा कांग्रेस भवनदा पाउमी सिंगा उनबदा फोंदोखिबनी पाउगी मेफम अदुदा हानगी सीएलपी लीडर ओ इबोबी एमपीसीसी प्रेसिडेंट एंड लोकेन वांगखेम एसी की एमएलए मेगा चंद्रा अमदी एमपीसीसी की मरु ओइबा लुचिंग कयासु सरुक याखे पाउगी मेफम अदु मखा तारदुना भक्त चरण दासना फोंदोखिबदा हंदक पांगथोखिबा मिखल असिदा बीजेपी ना शासन तौदबा सुंगयामक यादबनी हाइबगे पांदमदा केंद्र खरदा पोस्टल मैनिपुलेशन तौबा असि यानिंगदे खुदम हाइबबु वाबगाई एसीदा मिखल लोइसिलमदाइदा पोस्टल बैलेट मैनिपुलेशन तौखिबा असिना साखिनी हाइखे मरम अदुना मियामदा पोस्टल बैलेट मसिंग थिबिखिबा अदु मियामदा पुथोक्तुना यंगहनबा पामी हाइखे महाकना मखा ताना हाई नुमित मरीनी मंगानी की मनुंगदा स्टेट लेवल डिस्ट्रिक्ट एंड ब्लॉक लेवल दा मेंबरशिप ड्राइव तौगनी अमदी मियोई लाख अहुम की मथक्ता मेंबरशिप एनरोलमेंट तौननबा पांदम थमली हाइखे लोइनना बीजेपी ना तौखिबा यानिंगदबा थवोंग खरसु महाकना हाईलाइट तौखे अमदी कांग्रेस पु नुंसीविदुना वोट थादखिबा अमदी कांग्रेस की वर्कर सिंगबु
Rahul Gandhi amadi Sonia Gandhi gi mahut sinduna mahakna ikai khumnaba utke. Nakal amaromda paugi mifam aduda MPCC luchingba N Lokenna haike Manipur da tauriba mikhal asi democracy gi wahanthok leitre BJP na tawningbata tawduna sasan tawragani adubu Manipur miyam gi damak khanviduna afaba thabak thauramda mai onsalakba oisnu haike mahakna makha na hai pangthokiba Manipur gi mikhal asida namfu hafuda bhot tawkhibagi mami yamna chauna tari Makhoina majority oigani haiduna lakhiba adugi khudam asi Englishing amaga chamapan humfutaraga nithoi dagi nambol esida mirep oikhiba khudingmak vote masing lising anigi changda henaduna kakhiba ngaktani adubu handaki mikhal asida mahaki polling nifum mangagi manungda supnagi polling tarukta INC na first taba asina sakhini haikhe the criminal intimidation to the common people who wanted to vote for INC candidates and the silence of the returning officers and superintendent of police to the complaints of crimes and intimidation shows that the entire election machinery was explicitly supporting BJP candidates. Fourth, the organized crimes and violence have never happened in the history of Manipur elections and also in the history of elections in any other parts of the country. BJP has used Kuki militant outfit to garner votes to get in power. Now we strongly demand that the demand of the Kuki militant outfits must be settled in the earliest manner to resolve the Kuki problems. ngasi de social media de lebiri ba print electronic media gi marma pang khwai punamak hanta ki phase ani thokna February ki tarik 19 amasung March ki tarik 5 ta pangthok ki ba phase ani thokna pangthok pa adugumba election ladu da ikoi fil da loina chatpada aduma ubiram lagani aduna hanta ki si ikoi praja gi mandate da natragana karamba mong da ngasi da Bharatiya Janata Party na hana da gi election lapi ngai gi mamang da gi makoina lauraga lakpa aikoi BJP na aikoi absolute majority oigane haiba kendra amada mi masing suk phangane haiba sigumba kaya si election gi result la aba matungda adumak thopa dumak ugre sina punama aina khudamoina amatang panjabada sina aigi nambol kendra mak 1972 ngasi dagina state hood phangaba 1972 dagina ngasi phawbada election toba haibasi Nambol Kendra da vote lising ani phana amuk te henadri 1972 dagina Handak pangthokiba taranithoi suba Manipur Legislative Assembly Mikhal Fal Haidokraba matungda Jiribamda thokhaningda bathodok sing thorakpagi pauleptri ngarang numidang pung 13 rom taba matamda masak khangdaba mioi singna sorok atingbi khunauda leiba Laihauram Project Singh Chahi Vumanga Apokpa Lekhidraba El Surjit Singhi Mayum Mai Tharam Le Haire Kari Marangi Yum Mai Tharambano Haibasi Chapchana Khangbang Ngamdrabasu Pangthokiba Mikhalga Mari Lenaram Gadra Haina Chingnari Mai Thaba Aduda Machanupigi laptop Gari Ama Paisa Oina Lupa Lising Kunrom Amadi Sana Mohor Taruklom Su Leiramdre Haire Pau Tabaga Jiri Police Laktuna Yangsilamke Haire Lehaurambam Project Singna Aikhoigi Paumida Fongdorakpagi Matung Inna Yum Mai Thaba Sana Likon laptop amadi sel oina lupa lising kunrom mangkre Yum Mai Tharam liba mioi sing asisu kanano haiba chingnaba leite Jiribamgi mafam kayada election ga mari lainana thokliba thodok sing asi yenglaga vote ka mari lainana Yum Mai Tharamba oigani chingnei mahakna laikai fattaba tawbasu leite haina fongdokhe El Project ki loinabi El Punavati Devi na hai mioi amataga nungainada balaite thodok asi vote ka mari leinaba oiramgani khale asukuiba metam asi vote ka mari leinana asigumba thodok thokpal leitri vote leplaga asigumba thawong chatharabadi leibak asi yamna warani maram asina icha inau khudingmakpu wakhal tahaningi haina
Ngarang Jiribangi Dibong Awang Lekaida Moirangthem Promen Mitai Koba Mioi Amagi Yumda Thokiba Thokhaningdaba Thodok Adugi Matangda Jiribam Districtki Sonapurda Leiba 40 Jiribam ACgi Mikhalda Mai Pakraba MD Asabudingi Yumda Paugi Mifam Ama Ngarang Athengbada Pangthokre Paugi Mifam Aduda Moirangthem Promen Mitai Nahai Mioi Kanglup Kharam Haki Yumda Thomjilaktuna Dukan amadi dukan manung dalaiba CCTV camera, computer set, laptop amadi machine thugairamba amadi gari mai thabirambagi thodok asi condemn tawi yum manung da changduna yum gi thong thongnau thugairamba tanatana yumda nunglang sinduna attack chatharamba loinana icha sing kochen chen kibagi video clip ubada thamoi sokna nungaitaba fawi masi condemn tawi haike asigumba leibak macha tadaba thawong asi amuk hanna thokhaningde Thogliba Thodok asi Mari Lainaba Authority na Yengsin Biduna January Basingge Mathakta Matik Jaba Action Lokhat Piu Haina Mahakna Dabi Dokhe Singkara Pichak Pichakimra Kochi Chen Banung Pandana Vaina Chen Ba Adobe video clip Mayando Ay Urbuda Asi Thomoi Sokna Nuai Taba Pawi Ay Condemn Tawi Asi Thogan Ningaba Thodose Mari Lainaba Authority Singna Amtang Yengsin Laga Matik Jaba Punishment Ihan Janingi Kari maram ki ay yumda laaga adumaina ay ki dukan da nung langjan ba dukan tugay ba dukan ki properties mangan ba gari may tha ba yung manung da changaga thong tugay da yung manung da changaga yung ki pochai tugay ba icha singdona lotham lai tadana nung mayam langa ko ta icha singdona kangka icha pichak singdona kangka da lotna lai ba ima na pakatna ising thana da lai ba asi kumba Maram Sadaba, Maram Laitana, Tung, I deliver Masa Tadaba, Tong Singase, I Togan Inte, Amasung, Patung, the Togan Biganu, Aduga, Toy Batosiga Marilena, Marilenaba, Authority na Matik Sab, Punishment, Pibu, Hibasai, Mediari Kutanga, Afil Togzai. Marak asida Jiribamda Mikhalda Mai Paklaba JDU gi MD Asabudinna ngarang Jiribamgi Dibong Awang Lekaida Leiba Moirangthem Promen Mitegi Yumda Thokiba Thodok adu condemn tawrakle Mahakna Thodok asida Cheneriba Singgi Mathakta Chapchana action lokhanaba su appeal tawkhe Ngarang Numidang Khetrigao Kendrada NPP gi worker singna BJP worker amagi yumda nongmai kapsinduna yumgi pochai chaikhaiba amadi yumgi gari sing thugairamba thodok yaningdaba phongdorakpaga loinana thokliba thodok asibu achum aran thidokpiu amadi thodok asibu amukhanna thoktanaba mari leinaba singna thingnaba honabiu haina Khetrigao Kendragi BJP gi worker MD Jaharuddin amadi mahakke imung manungna phongdorakle Ngasi Press Club ta Paumi Singa Unaba Amada MD Jaharuddin na Makata na hai Kendra asida pangthokiba Mikhalda NPP na Mai Pakpage ngarang numidang pung nipan ga makhairom tabada mahaki thongal fauduna chatpada thongal tamna BJP da vote piba hatkadabani Indrajit ta vote piba khudingmak nongmai na kapkadabani haibana chingba taba nungaitaba wahai kaya sizinaduna laukhongba tawkhe adubo ahal ama oina adumna laugunu haina hairubada nongmai maru ama kaplamkhe matung pung tararom tabada makhoi mioi yankhairom laklaga yungi pochai khamduna thamba gari dukan pochai na chingba amang ata thokhalambata natana dukan gi paisa fauba pubikhi loinana thokliba thodok asina maram oiraga mahak masagi yumda changba kire mari leinaba singna protection pibiu haina phongdorakle koi relay la in koi vote ka gi relay la posida ai thongan si samno jali thongan si samjat posida mo koi nupi angang ising nau sing phamdana leiba matamda taba ya da wa ya ngangba adaine gon hoy du tawnu nakoi adum du tawnu dum noi chat ka daba dum chalo ai koi ngon disturb ai thanda ka ni tawlari si kanam to lete isa sum lete amta ado noi sum matham wang sangang sidi tawung noi dum chat du chaloi na ai hai basida mo koi gari tong na lakpa moi car dara ke no car no mal open car am tong e open car sida mo koi di nongmai payu za ne ai di nongmai paye di khangdi nongmai si maru ama kabe berel maru ni kabe se berel ki tokung do
ngarang dang police lai yumda police lak matam da berel marudu police na lawra ko pure berel maru ka thor ko gi hang du pung nipan adoi da thok thok ni masi pung nipan makai adoi da ai su gari yaudam ni na Tha asigi tarada vote masing thibada Bisnupur AC gi oina chauna soiba khara leikhi haina INC gi mirep en sana jawbana ngasi masagi yumda pangthokpa paugi mifam amada fongdokre mahakna makhata na haike asigumba asoiba asi asengba khangnanaba hayeng hearing chatharagani masida karigumba miyamna pelabadi fared natrabadi makhata na tigananaba thorang tawgani haike Paugi mifam aduda saruk yakiba CPI gi State Executive Member Sorokaibam Nilakomolna candidate ki wafam asi saugatluduna AC asida aranba kaya tawre haiba khanglabanina repoll tawgadabani haiba dabi tawkhe Press ki thong dogi Obdoksing asi mari lenana suspicion oiba mongda VVPAT amadi paper count ani kenar pa EVM ke kenar pa se masi koi dara sajagre returning officer na masi ki dara selection bi bagalo na ayeng tang taun bi sida masi hearing ama koi sathagani hearing sigi maghatha ba hol gi matungina tha asi manungda koi leba asi leba gananta ki pathak matungina koi na pelagadi phare pelagadi koi high court amadi makhatha bada koi samthingani duga ai maru oiba koi maru koi JDU gi candidate na su ai wafam asi yam hakchina lobo lona magi mekai dagi su asi koi gi mathak thongba court chat wafam si lejagre ana koi punamakna mayam na sigumba ganatan bu khongong na gi wafam asi laklabani na masi koi na tarai tarai logde thabak asi koi na hakchina logje amadi matung na masi thoktana bai namakta adugumba wafam sing se root ko sidokwa haibase koi gi achoba thodangni ha longnabu lona koi na Prajamadi press media ki kuthangda Bisnupur Praja Singna Emonda PB ki vote do moin PB ki vote do mai masing suna taramba taramdawa haibase Praja Singni khangabani 51 Saitu Assembly Constituency ki Independent Mirep How Collet Kipgenna Taranithoi Suba Mikhalda Mai Paklakpagi Thanksgiving Amadi Worship Thoram Ama Ngasi Kangpokpi District ki Manungchanna Leiba Nungang Khulda Pangthokre Thauramadu How Collet Kipgengi worker Kazaiga Dangmaina Nungang Khulgi Praja Amadi supporter Singbu Thagatpa Amadi Harauba Fongdokpaga Loinana Pugning Thogatpa Wahikaya Fongdokhe Praja Miyamna Nungsividuna Bhot Thadabadagi Mai Pakpani Amadi Makhatana Prajagi Awaba Khangna Thabak Tawgani Haike Thauramadu Khulgi Luchingba Singh Church Youth Luchingba Singh amasung Nupi Luchingbi Singh loinana atai masak naiba mioi kayasu sarug yakhe Ko hekuk bijaya sai je mai tung program koi ai sada lo tiket de puri ni bigin tung knowledge pa nu koi Paugi marak thana tenba bregama Karigumba dom yumda laiba anabasingi hidakapa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medline Home Nursing Care Service Manipurna pungkunmari chukna adom yumda latuna hidakapa injection piba dressing tauba feeding tube hapa catheter hapa amadi makhal kya ge anabasing experience lairaba doctor amadi nursing Tuna mating pangzari akupa marol gidamak Medline gi helpline number 9205987988 amukasu 9205987988 ta call tawna tanabiu natraga Google Play Store gi Medline app download tawna booking tawi break matungda makhataba pau pizri Bharat na ningkha tamlakpa chahi humfutraga manga surakpagi thoram azadi ka Amrit Mahotsav ke manungchanna Sri Lanka gi lanfamda thawai kat khraba laikhidraba Major Ngangom Joy Datta Singh bu ikai khumnaba utpage thoram amangasi Sainik School da NCC group
headquarters Imphal na sinduna pangthokre. Thauram aduda Brigadier Sanjib Junjana wangang laduna ningkha tamnanaba honabagi maru oiba gumna ning tamba amadi ganatantrabu ngaktuna thamba haibasisu yamna maru oi haina phongdokhe. Mahakna makha taraduna ning tamba ngaknanaba honabada thawai kat khraba singbu ikai khumnabagi thauram asi pangthokpani haike. Thauram adugi manung channa laikhidrabagi photo da laisu katke amadi laikhidrabagi loinabida memento piduna ikai khumnabasu utke. Thabaktagi potharaba Lieutenant General L. Nisikantana mahakna Sri Lanka gi lanfamda thengnakiba singi matangdasu miyamda phongdokhe. Program called Shahidon Ko Shat Shat Naman. It's difficult to gain freedom, gain independence. It is equally hard to retain that freedom and retain that independence. So all our brave hearts who have laid down their lives in various conflicts since independence, a program has been launched to honor the next of kin of those brave hearts. All over the country, these brave hearts have been identified and they are being honored state-wise. As phase 1 in Manipur, we are starting today by honoring the wife of late Major NJD Singh Veer Chakra, who laid down his life fighting for the country in Sri Lanka in Oppavan. Their sacrifices are well remembered, but equally important to honor the next of kin who have lived with that pain for the balance of their life. So I'll request you to join us in this function as we honor the lady and respect the memory of late Major NJD Singh. Thank you so much. Thank you. Laire bagi pankhai makhada laiba amadi yumthong khuding chakthong gas fanghan bagi pandamda Bharat ki Prime Minister Narendra Modi na hodokiba Pradhan Mantri Ujwala Yojana scheme gi makhada ngasi chakthong gas fangba yaraba imung yangkhairomda gas connection piduna gas set sing yenthokre. Bishnupur Thiam Lakai Ward number 8 ta laibi Thiam Ongbi Ritu Devi gi yumda pangthokiba gas yenthokpege thauram aduda Thiam Ritu Devi social worker Thaudam Ratna Devi amade Thiam Suran Devi na saruk yaduna khangatlaba imung yangkhairom gi beneficiary singda cylinder frame amadi regulator yauna gas boxing kusinake. Handak pangthokiba taranithoi suba Manipur Assembly Mikhalge Mari Lainai haiba mawongda tenthadagi Rakesh Naurem Koba Masana Masabu Social and Cultural Activist ni haizaba miyoi ama masagi yum mai chakiba amaga Mari Lainana media da tentha gram panchayat pu lana uhananaba honarakpa laibak thibani. Mahakpu panchayat asina ngakpiba ngamloi haina GP asigi Pradhan Naurem Pradipna phongdorakle. Wafam asi ngasi tenthada laiba panchayat gharda pangthokpa paugi mifam amada Naurem Pradipna phongdokhibani. Laikai gi club Maira Paibiga Fauba Yanadaba Rakesh Nauremna Karamna Masana Masabu Social and Cultural Activist ni haina Karamna Hajaribano Hangladuna N Pradipna Hai Mahaki Yummai Chakiba Thaudokta Tentha Gram Panchayat Puchenaba Manba Mawongda Lana Uhanaba Honarapa asi Panchayat Asina Angakpa Fawi Amade Yumfam Yaudaba Wafam Asibo Akanba Mawongda Condemn Tawi Amuk Hana Tokhaningdaba Laibak Thiba Amade Yamna Nungaitaba Thaudokni GP Asina Thaudok Aduda Chenariba Amasung Kuzin Thaurang Tauriba Miyoi Sing Adubo Akanba Mawongda Yaningdaba Phongdokpaga Loinana Imung Manungge Awabadasu Saruk Yazari Adum Oinamak Rakesh Nauremgi Tukachaningai Oiraba Wakhalon Asimakti Yamna Laibak Macha Tadaba Oina Lauroidaba Maram Leite Haike Rangkepnara Singhabu Myanmanda Yonba Aduga Wahi Lana Hajenba Asi Akoi Tenthagram Pachina Makinama Ikai Fawi Amasum Yang Kana Kandem Tawi Sigumba Maral Sibasi Tenthagram Pachina Napiba Namoy Aduna Sigumba Magumba Amaga Koi Makatan Tenthagram Pachina Awai Kumtong Nadana Media Get Honga Nangaba Saknaba Sisu Koi Makatan Tauzaroy Siga Loinena Koi Mahakanano Havigi Matang the Pena Kanjabada Tentha Praza Amoina Tentha Prazagi Mayota Club Masama Pupum from the Labor Club Aduga Ikungas the Labor Mara Paibi any organization Mabu support of the by Hiraga Masana Masabu social and cultural activists ni Hibase Sisokoi not the woman.
Masana Masabu Social and Cultural Activist ni Haizaba Rakesh Naurem Koba Tentha Khongbal da Leiba Mioi Asina Media da Aran Bawafam Mayamama Fongdoktuna Tentha Khungangbu Lana Uhaliba Asi Rakesh Naurem na Tha Asigi Tang Tara Mari Faubagi Manungda Club ki Office ta Laktuna Sengdok Lagadabani Club ki Wafam Asida Thawoidrabadi Takwa Amadi Tenthagi Miyamna Rakesh Naurem Amadi Mahaki Imung Manungbo Akanba Mawongda Social Boycott Taugani Haina Tentha Khongbal Welfare Association Takwagi Vice President Moirangthem Sanjoina Fongdorakli Ngasi Tentha Khongbal da Leiba Takwagi Office ta Paumi Singa Unabada Mahakna Makata na Hai Taranithoi Suba Manipur State Assembly Election ga Mari Leinaba Hinsagi Thodok Wathok Khara Wangjing Tentha Assembly Constituency gi Manungchan na Leiba Wangjing amasung Tentha gi Mafam Kharada Thokiba asi Laibak Yamna Thibani Political Party Amataga Mari Leinadana Matam Sangna Iramdam Asigidamak Thogai Kaya Pangthoktuna Lagliba Tentha Khongbal Welfare Association Takwa Tenthana Thokriba Thodok Sing Asida Nungaitaba Fawi Amasung Makhatana Laibak Thiba Thodok Sing Asi Takwana Koliba Mafam Singda Thoktanaba Khanaringai Chairak Asida Masana Masabu Social and Cultural Activist ni Haizaba Rakesh Naurem Koba Tentha Khongbal da Leiba Mioi Asina Masagi Ahenba Kanaba Fangnanaba Hotnabagi Mawongda Mapuna Insilaga Khongba Hui Amagum Semjin Sajinba Wahai Kaya Haizinduna Tentha da Leiba Club Organization Maira Paibi Amasung Mioi Kayabu Hunduna Ngangba Amasung Tenthagi Miyabu Lana Uhananaba Amadi Mingjat Thihananaba Honarakpa Asi Yamna Laibak Thibani Haike Rakesh Naurem Gumba HSLC examination da Nataba Pambai Sizinarambage Boshemna Tanthokiba Wakal Mapung Fadriba Mioi Amana Club Natraga Maira Paibi Haibasi Political Party Natraga Candidate Amatagi Mayokta Lefam Thokte Amasung Lepte Haibasi Kangfam Thokpani Rakesh Naurem gi Yummai Tharambagi Thodok Asi Kanana Karigidamak Chatharamba Thawong no Haiba Club na Karimata Khangbasu Leite Loinana Ngasi Faubada Rakesh Naurem gi Imung Manungge Mioi Amatana Club Asida Wafam Amata Hairakpasu Leitri Haike Thodok Asig Matangda Wafam Natraga Waka Amata Su Club Asida Pungdorpa Leitri Rakesh Naurem Masamakna Media ta Mahaki Yum Masi Election gi Muknaba Leibadagi Mai Tharambani Haina Pungdorliba Asidi Makoi Maselgal Nayo Wafam ni Election gi Muknaba Yamna Dada Singbu Club na YL Sataba Yabra Wat Rakesh Naurem Haiba Mio Esi Anti Club Oiba Misakni Maramdi Lekai Esigi Club na Sinba Social Work Singda Mag Masamak Sungyaw Yawdana Diamond Radio ge Kuthangda Social Work Sing adubu Mag Masama na Sinba Saduna Mana Launa Honaba Mio Emani Asiguma Mio Esina Dr. Naragumba Manipur bu Malay Masaktak iba Inanda Masigi Soktok Sangai Werba Misak Amabu Mingset Tiana Naba Honaliba Sisu Takwa Tenthana Yam Haksin Lawi Lagliba Marski Tang Tra Mari Pawagi Manunda Takwa Tenthagi Office da Rakesh Naurem Masamak Laktuna Mang Media da Pongdoki Wafam Madu Sengdok Kadavani Karigumba Wafam Masi Thawoidrabadi Takwa Tenthamadi Likai Miyam na Maki Imung Manung Yauna Mahak Masamak Bu akan Mamongda Social Boycott National Foundation for India NFI gi Matenga Loinana Integrated Rural Development Services Organization IRDSO Wangjingna Sinduna Ngasi Organization Asigi Sanglenda International Women's Day gi Palan Thauram Pangthokre Gender Equality for a Sustainable Tomorrow Haiba Hiramda Pangthokpa Thauram Aduda District Asigi Manungda Leiba Tongan ba Hiramda Mai Paklaba Nupi Singbo Ikai Khumnaba Utpa amasung makhoiga wari watai sanabana ngasigi thauram adugi mapung oiba saktam oiki ngasigi palan thauram aduda Padma Shri awardee Hanjabam Radhe Thoubal Women Police ki Officer in Charge Okram Chauba Devi Social Activist Mumtaz Begum IRDSO gi Secretary Noni Bala Narengbam su wangangke Paugi Maraktana Denver Break Amagamu. Karigumba dom yumda laiba anaba singi hita kappa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medline Home Nursing Care Service Manipurna pung kunmari chukna adom yumda latuna
hida kapa injection piba dressing tauba feeding tube hapa catheter hapa amadi makhal kya ge anabasing experience leraba doctor amadi nursing laktuna mating pangjari akupa marol gi damak medilian gi helpline number 9205987988 amukasu 9205987988 ta call tawna tanabiu natraga Google Play Store dagi Medilian app download tawduna booking tawi break ki matungda makhata ba pau pizri pangthokhiba taranithoi suba Manipur Legislative Assembly mikhalda thangmaiban AC dagi JDU gi mirep oina mai paklakhiba khumukcham Joykisan Singh party asigi legislature wing gi leader oina khankhre JDU gi legislator Singhna ayetpa amata yaudana KH Joykisan bu party asigi legislature wing gi leader Ngor Sanglur Sanatena Deputy Leader Amadi MD Abdul Nazirna Chief Whip Oina Khankre Hairi Leader Khanbagi Thoramaduda JDU National General Secretary Amasung North East In Charge Aspect Ahmad Khan JDU Convener and North East Executive Council Sanchumo NSN Lotha Amadi JDU National Returning Officer Anil H. Shu Sarugyakhe Loinana Miyamgi Apamba Yengduna BJP na Sarkar Sembada JDU su support Taugani Hari Handak Manipur Assembly Mikhalda Tadobi constituency dagi Amuk Hanna Maipakraba National People's Party NPP gi NKC Party asigi legislature wing gi leader oina khankre party manung dagi fangba pau amagi matung ina NPP gi Mikhal da Maipakraba Singhi oiba mifam amada KC na leader oina khankhibani hairi Taranithoi suba Manipur Legislative Assembly Mikhalda NPP gi candidate Taret Maipakhe Panba Yabadi Chief Minister gi fam Thadoklaba BJP Luchingba N Birena Handaki Anoba Lengakta NPP ga Chanminaroi Haina Fongdokba Laikre Mamangi Birena Luchingba Lengakta NPP su coalition gi Saruk ama oikhe Mitai Council More MCM na Sinduna Council Asigi Kunipan Suba Mapokumon Ngasi Pangthokre MCM gi President M Thoiba Singh Vice President L Tomba Singh amasung Advisor Amuchau Singh na Mayai Tangbal Lauduna Thauram adu Pangthokhe Thauram adu da MCM gi Wazarakhiba Laikhidraba Luchingba Singh gi Mafamda Minute Ani Tumina Leptuna Ikai Khumnaba Utkibaga Loinana Natki Oiba Laison Tisonbu Su Pangthokhe Loinana Moreda Leiba Laikai Mangage Miyoi Singh Amadi Technopol District Committee Khanongpok Apunba Nupilup Moregi Ima Singh Su Saruk Yakhiba Tauramaduda MCM gi President M Thoiba Singh na Mitai Council More Haudokhiba Amadi MCM Tauzarakpa Miyam gi Oiba Thabak Singh gi Matangda Wafam Kaya Fongdokhe Mamangai dagi Sanarakpa Lamta Thangzagi Saroi Khangbagi Thauram ngasi Manipur gi tongan tongan ba mafam singda pangthoknakhe Laikai Laikai gi oina yumthong khudingdagi khairakpa insang napi chengna chingba potlam sing adu ima event singna ningthina sem saraga khun khun ge lamlong ahum fangbada kathoktuna kumsi chahi gi oina anayek amadi asi ana yaudana nungai yaifana lainana ba laison tison tawduna kathokhe Nupi amaga pikliba macha nupi ga punna kidnap tawbada chenaba non Manipuri mebda Niles Bhai ngarang Judicial Magistrate First Class Imphal East ki mamangda puthoklaga March 15 fawba Judicial Custody da remand pikre Judicial Custody da remand pikraba non Manipuri asi Gujarat ki Moti Virwadagi ne haire Nupi mama macha adu haukiba February gi tang kunma thoida New Lambulen dagi kidnap tawkhibani Imphal East ki Women Police Team amana Mangaluru Police ki matenga loinana Mangalore Karnataka gi Taj Residency dagi March Marida kidnapper mebda Niles Bhai Fabaga loinana mama macha su remand tawbangamkhe
नीलेश भाई कर्नाटका की मरी लेनबा कोर्ट की ट्रांसिट रिमांड लौरगा था असिगी तरुक्ता इम्फालदा पुरखिबनी सिंगजमई पुलिस स्टेशन की मनुंग चनबा हबो मरक चिंथाम लेकाइदा लेबा येंद्रेंबम किरण कौबा मियोय अमगी युमदा सखंगदबा सिंगना नोमई काक्सिलमले हाइरे थौदोक असिगा मरी लेनना प्रेसना फंगबा पाउना हाई हौखिबा अहिंगदा किरण की युमगी गेटा सखंगदबा सिंगना नोमई मरु अमा काक्सिलमके थौदोक असि खल असिदा माई पाकलिबा असि मियामना नुंसीबिबा अमसुंग नुपी अमा ओइरबसु नुपादगी तादना थबक तौबा ngamgani हाइना थाजबा अदु लेबदगिनी हाइनसु महागना हाइखि तांकक अनि थोकना हदकता पांथोखिबा 12 सुबा मणिपुर लेजिस्लेटिव असेंबली इलेक्शन दा हाना मिनिस्टर ओइरमलबा नुपी अमा यावना अनौबा नुपी मेरेप मरी माई पाकलकपदा ऑल मणिपुर नुपी मरुपना चेरोल अमदा नुंगाइबा फोंदोरकली मखोइगी मरक्तगी यामद्रबदा मिनिस्टर अनि फाउबा पीरबदी मणिपुर की नुपी सिंगना मायोकनरिबा खुदोंचादबा सिंग खरा मखैदे कोखनबा ngambga loinana nupi amadi nupi macha singda chathaba pamdaba thodok kayada chenaba sing athubada chairak piba ngamgani haibasi all manipur nupi marupki achetpa thajabani haire masida sunatana UN gi meeting makhada nupi singbu awangba thakta pukhatnaba pandam makhada handakta pangthokhiba international women's day gi thoramda Pukhatkiba Gender Equality for Sustainable Tomorrow haiba kholau mapung fahananaba honabada nauna lawmaker oirakliba nupi manga asina Manipur nupi singi oiba akhanaba demand sing pukhatnanaba honagadabani amasung masa masagi AC singda ehenba meeting thamlagasu mapung oina Manipur nupi singi senthok henganhanaba akhanaba thaurang natraga scheme kaya paikhatnanaba honabada asanba meeting thambinanaba loop asina appeal tawrakle अरोइबदा मरोइबा पाव अमुखना लैंगाक सेम्बगी मतंगदा एन बिरेन अमसुंग टीएस विश्वजित अनिगे तोंगान तोंगानबा कैम अनि थोकले हाइबा पाव तोकानी हाइना मणिपुर प्रदेश की वाइस प्रेसिडेंट सु ओइरेबा पार्टी असिगे मीडिया इंचार्ज CH चिदानंदना सेंगदोखरे हंदक पांथोखिबा मणिपुर असेंबली इलेक्शन असी मवोंग मरेल तादबा डेमोक्रेसी की वाहनथोक लेतबा कुकी नागा मिलिटेंट सिंगबो लाना सिजनदुना बीजेपी ना नमफुदा डेमोक्रेसी की राइट मतखिबा मिखलनी हाइरे हंदक पांथोखिबा 12 सुबा मणिपुर लेजिस्लेटिव असेंबली मिखल फल हाइदोख्रबा मतुंगदा जेरिबामदा थोखनिंगदबा थौदोक सिंग थोरकपगे पाव लेप्ट्री युम मई थारमले हाइरे अमदी खेत्रगांव केंद्रदा NPP के वर्कर सिंगना BJP वर्कर अमगी युमदा नोंगमई कापसिंदुना युमगी पोचै चाइखाइबा अमदी युमगी गाड़ी सिंग थुगाइरंबा थौदोक यानिंगदबा फोंदोखरे पोनी टीवी की नुमिदांगी पाव मीडिंग ताबिरिबसिंगबो काइननबा याथंग निजरी